ꯆꯠꯂꯝꯗꯥꯏꯒꯤ ꯌꯦꯟ ꯑꯃ ꯊꯣꯡꯕ ꯍꯧꯖꯤꯜꯂꯁꯦꯅ ꯅꯨꯡꯗꯤ ꯅꯨꯡꯁꯤꯌꯦ ꯅꯪ ꯕ꯭ꯂꯣꯛꯁꯦ ꯄꯨꯡ ꯈꯨꯗꯤꯡꯒꯤ ꯑꯃꯨꯛ ꯊꯣꯛꯂꯛꯄꯗ ꯄꯨꯂꯞ ꯁꯝꯖꯟꯅꯕꯗꯣ ꯌꯦꯟ ꯀꯦꯖꯤ 7 ꯅꯠꯇ꯭ꯔꯣ ꯀꯥꯏꯗꯩꯅꯣ ꯍꯦ 9 ꯏꯁꯣꯗ ꯊꯥꯗꯔꯒ ꯁꯤꯅ ꯑꯩ ꯃꯥꯏ ꯃꯅꯤꯡ ꯇꯣꯡꯕ ꯑꯩꯈꯣꯏ ꯄꯥꯛꯇꯨꯗ ꯈꯤꯇꯪꯒꯤ ꯗ꯭ꯔꯦꯟꯗ ꯑꯩ ꯌꯨꯡꯕꯗꯣ ꯀꯣꯡꯅꯅꯤ ꯅꯨꯡꯁꯤꯗꯣ ꯑꯩ ꯀꯩꯅꯣꯝꯇ ꯍꯥꯏꯖꯒꯦꯕ ꯑꯩꯈꯣꯏ ꯇꯣꯉꯥꯟꯅ ꯃꯤꯁꯄꯣꯛꯇ ꯂꯩꯌꯣ ꯃꯌꯥꯝꯒꯤ ꯑꯗꯨꯗꯨ ꯀꯩꯗꯧꯕꯒꯤ ꯍꯥꯞꯇꯦ ꯑꯩ ꯁꯨꯡꯍꯥꯞ ꯍꯥꯞꯇꯦꯗꯣ ꯁꯤꯗꯦꯅ ꯌꯥꯝ ꯉꯥꯡꯅꯤꯡꯉꯒꯅ ꯀꯨꯀꯤ ꯍꯥꯞꯄ ꯇꯥꯕ ꯏꯗꯣ ꯆꯠꯂꯝꯗꯥꯏꯒꯤ ꯌꯦꯟ ꯑꯃ ꯊꯣꯡꯕ ꯍꯧꯖꯤꯜꯂꯁꯦꯅ ꯅꯨꯡꯗꯤ ꯅꯨꯡꯁꯤꯌꯦ ꯅꯪ ꯕ꯭ꯂꯣꯛꯁꯦ ꯄꯨꯡ ꯈꯨꯗꯤꯡꯒꯤ ꯑꯃꯨꯛ ꯊꯣꯛꯂꯛꯄꯗ ꯄꯨꯂꯞ ꯁꯝꯖꯟꯅꯕꯗꯣ ꯌꯦꯟ ꯀꯦꯖꯤ 7 ꯅꯠꯇ꯭ꯔꯣ ꯀꯥꯏꯗꯩꯅꯣ ꯍꯦ 9 ꯐꯥꯒꯦ ꯇꯧꯕ ꯃꯄꯨꯝ 4 ꯃꯄꯨꯝ 4 ꯑꯩꯈꯣꯏꯗꯤ ꯎꯠꯂꯛꯄꯅꯤ ꯄꯣꯠ ꯌꯥꯎꯔꯀꯥꯟꯗꯗꯤ ꯁꯤꯗ ꯈꯥꯃꯤꯉꯩ ꯁꯤ ꯌꯧꯂꯤ ꯁꯪꯗꯤ ꯋꯥꯏꯔꯣꯏꯅꯦ ꯀꯩꯅꯣꯝꯇꯒꯤ ꯋꯥꯏꯔꯣꯏꯗꯅ ꯌꯧꯗ꯭ꯔꯦ ꯍꯧꯈ꯭ꯔꯦ ꯉꯧꯕ ꯍꯧꯖꯤꯟꯈ꯭ꯔꯦ ꯁꯤꯗ ꯑꯩꯒꯤ ꯑꯅꯧꯕꯅꯤ ꯌꯦꯟꯒꯤ ꯍꯥꯎꯇ꯭ꯔꯦ ꯃꯀꯣꯛꯇꯤ ꯑꯃꯨꯛ ꯁꯤꯟ ꯇꯥꯕ ꯍꯌꯦꯡ ꯑꯃꯨꯛ ꯃꯀꯣꯛꯇꯤ ꯑꯃꯨꯛ ꯍꯜꯂꯒ ꯈꯥꯃꯦꯟꯁꯤ ꯌꯥꯎꯕ꯭ꯔꯥ ꯀꯩꯅꯣꯁꯤ ꯍꯥꯞꯆꯦꯔꯣ ꯈꯥꯃꯦꯟꯁꯤ ꯊꯥꯏꯅꯗꯤ ꯍꯥꯞꯅꯔꯝꯗꯦꯀꯣ ꯇꯥꯡꯕ ꯑꯩꯒ ꯍꯣꯡꯉꯦꯅ ꯀꯥꯏ ꯆꯅꯤꯒ ꯄꯤꯔꯝꯃꯤꯅꯤ ꯀꯩꯅꯣ ꯅꯪ ꯀꯅꯥ ꯊꯤ ꯍꯥꯏꯅꯣ ꯁꯦ ꯅꯪ ꯀꯅꯥ ꯊꯤ ꯍꯥꯏꯅꯣ ꯅꯪ ꯀꯅꯥ ꯊꯤ ꯍꯥꯏꯅꯣ ꯌꯦꯟ ꯃꯨꯜꯂꯝꯃꯅꯤ ꯁꯤꯗꯤ ꯀꯅꯥ ꯆꯥꯅꯣ ꯕ꯭ꯂꯦꯛ ꯄꯦꯄꯔ ꯂꯩ ꯑꯃꯨꯛ ꯍꯟꯕ꯭ꯔꯥ ꯈꯪꯕ ꯁꯤꯡꯕ꯭ꯔꯥ ꯀꯥꯏꯗ ꯏꯁꯣꯗ ꯊꯥꯗꯔꯒ ꯁꯤꯅ ꯑꯩ ꯃꯥꯏ ꯃꯅꯤꯡ ꯇꯣꯡꯕ ꯑꯩꯈꯣꯏ ꯄꯥꯛꯇꯨꯗ ꯈꯤꯇꯪꯒꯤ ꯗ꯭ꯔꯦꯟꯗ ꯑꯩ ꯌꯨꯡꯕꯗꯣ ꯀꯣꯡꯅꯅꯤ ꯅꯨꯡꯁꯤꯗꯣ ꯄꯦꯟꯕꯅꯦꯀꯣ ꯐꯖꯔꯦꯍꯦ ꯀꯥꯔꯕꯣ ꯀꯥꯕ꯭ꯔꯅꯦ ꯀꯥꯃꯣꯏ ꯑꯗꯨ ꯀꯟꯗꯤꯁꯟꯗꯗꯤ ꯀꯥꯔꯣꯏꯗ ꯄꯨꯈ꯭ꯔꯤ ꯁꯥꯈ꯭ꯔꯦꯕ ꯄꯨꯈ꯭ꯔꯤ ꯁꯥꯒꯗꯧꯅꯦꯕ ꯀꯣꯝ ꯇꯧꯈ꯭ꯔꯦ ꯄꯨꯈ꯭ꯔꯤ ꯁꯥꯈ꯭ꯔꯕꯅꯦ ꯕꯣꯔꯋꯦꯜ ꯇꯧꯈ꯭ꯔꯦꯕ ꯁꯨꯡꯀꯥ ꯀꯥꯔꯣꯏ ꯃꯩ ꯌꯥꯝ ꯁꯦꯟꯅꯕ ꯗꯔꯀꯥꯔ ꯂꯩꯀꯣ ꯇꯥꯎꯒ ꯃꯆꯨ ꯊꯥꯛꯄꯒꯗꯤ ꯌꯥꯝ ꯍꯥꯏꯔꯝꯖꯥꯠꯅꯤ ꯑꯩꯗꯤ ꯈꯪꯕꯨ ꯈꯪꯗꯦ ꯖꯤꯔꯥ ꯇꯥꯏꯁꯤꯜꯂꯤꯔꯣ ꯆꯥꯏꯗ꯭ꯔꯦ ꯍꯧꯖꯤꯛ ꯍꯥꯞꯇ꯭ꯔꯣꯕꯁꯦ ꯍꯥ ꯅꯠꯇꯦ ꯍꯥꯞꯄꯒꯦꯔꯣ ꯀꯩ ꯄꯣꯠꯅꯣ ꯉꯥꯛꯇꯪ ꯃꯆꯨ ꯊꯥꯀꯥꯟꯗ ꯍꯥꯞꯄꯨ ꯃꯀꯨꯗꯤ ꯂꯧꯊꯣꯛꯎꯀꯣ ꯁꯤꯗꯗꯤ ꯅꯝꯃꯨ ꯍꯥꯞꯆꯟꯈꯤꯅꯤ ꯍꯩꯔꯦ ꯌꯥꯝ ꯍꯩꯔꯦ ꯌꯦꯟ ꯊꯣꯡꯕꯗ ꯀꯥꯁꯃꯤꯔ ꯁꯦꯝ ꯍꯥꯞꯄ ꯍꯥꯞꯄꯅꯤ ꯌꯦꯟ ꯊꯣꯡꯕꯗ ꯀꯥꯁꯃꯤꯔ ꯁꯦꯝ ꯍꯥꯞꯄ ꯍꯥꯞꯄꯅꯤ ꯃꯣꯏꯅ ꯍꯥꯏꯖꯕꯗꯤ ꯈꯪꯗꯦꯕ ꯁꯤꯗꯤ ꯂꯣꯏꯔꯦ ꯍꯥꯞꯄꯤꯉꯩ ꯂꯣꯏ ꯅꯥꯏꯗ꯭ꯔꯦ ꯑꯂꯨ ꯊꯣꯡꯕꯗ ꯌꯦꯟ ꯍꯥꯞꯄꯗꯤ ꯀꯩꯗꯧꯔꯒꯦ ꯑꯂꯨ ꯁꯣꯛ ꯇꯧꯕ ꯃꯥꯜꯂꯦꯅꯦ ꯑꯩ ꯀꯩꯅꯣꯝꯇ ꯍꯥꯏꯖꯒꯦꯕ ꯑꯩꯈꯣꯏ ꯇꯣꯉꯥꯟꯅ ꯃꯤꯁꯄꯣꯛꯇ ꯂꯩꯌꯣ ꯃꯌꯥꯝꯒꯤ ꯑꯗꯨꯗꯨ ꯀꯩꯗꯧꯕꯒꯤ ꯍꯥꯞꯇꯦ ꯑꯩ ꯁꯨꯡꯍꯥꯞ ꯍꯥꯞꯇꯦꯗꯣ ꯁꯤꯗꯦꯅ ꯌꯥꯝ ꯉꯥꯡꯅꯤꯡꯉꯒꯅ ꯀꯨꯀꯤ ꯍꯥꯞꯄ ꯇꯥꯕ ꯏꯗꯣ ꯑꯗ ꯀꯝꯄꯅꯤꯒꯤ ꯐꯠꯇꯕ ꯄꯣꯠꯇꯣ ꯈꯪꯗꯦꯕ ꯑꯣꯜ ꯏꯟꯗꯤꯌꯥ ꯁꯤꯟ ꯊꯨꯡꯅ ꯇꯧꯔꯛꯏꯅꯤ ꯑꯁꯣꯛꯄꯗꯤ ꯑꯩꯈꯣꯏ ꯃꯩꯇꯩꯒꯤ ꯊꯥꯏꯅ ꯑꯍꯜ ꯂꯃꯟ ꯇꯧꯕ ꯃꯣꯔꯣꯛ ꯊꯨꯒꯥꯏꯔꯒ ꯇꯧꯔꯒ ꯃꯆꯨꯒ ꯊꯤꯠꯂꯒ ꯇꯧꯕꯗ ꯑꯗꯨꯝ ꯁꯤ ꯃꯆꯨꯁꯤ ꯊꯣꯛꯑꯦꯕ ꯑꯗꯨꯝ ꯃꯤꯅ ꯎꯕ ꯍꯥꯏꯇꯥꯔꯦꯀꯣ ꯀꯝꯄꯅꯤꯁꯤꯗ ꯀꯥꯏꯗ ꯀꯩ ꯍꯥꯞꯄꯅꯁꯨ ꯈꯪꯗꯦ ꯒ꯭ꯌꯥꯟ ꯇꯥꯗꯦ ꯀꯥꯔꯕꯣ ꯑꯃ ꯊꯝꯃꯣ ꯂꯩꯖꯦ ꯍꯥꯏꯖꯟꯅꯕ ꯐꯦꯁ ꯃꯥꯛ ꯎꯊꯜꯂꯒ ꯇꯧꯕꯗꯨ ꯈꯠꯂꯨꯔꯕ ꯈꯪꯉ ꯇꯧꯅꯤ ꯂꯣꯏꯔꯛꯄꯗ ꯀꯔꯝꯕ ꯐꯦꯁ ꯄꯦꯛꯇꯣ ꯅꯪ ꯍꯥꯞꯄꯤꯅꯣ You also should try it ꯀꯥꯏ ꯄꯤꯗꯣ ꯁꯤꯌꯣꯗꯨꯗ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯀꯥꯝꯅ ꯍꯦꯟꯗꯜ ꯇꯧꯋꯦꯕ ꯆꯦꯟꯁꯤ ꯅꯠꯇ꯭ꯔꯗꯤ ꯃꯋꯥ ꯂꯧꯗꯦ ꯁꯤꯅꯤ ꯅꯣꯏ ꯃꯇꯝꯁꯦ ꯑꯩꯈꯣꯏ ꯌꯥꯝ ꯅꯨꯡꯉꯥꯏꯔꯤ ꯍꯟꯆꯤꯠꯅ ꯆꯠꯇꯣꯏꯁꯦ ꯑꯩꯈꯣꯏ ꯑꯗꯨꯏꯁꯨ ꯑꯗꯦꯂꯤ ꯕꯣꯏꯒ ꯏꯆꯦꯒ ꯃꯣꯏꯅ ꯄꯨꯟꯅ ꯆꯥꯛ ꯆꯥꯃꯤꯟꯅꯁꯦꯅ ꯆꯥꯔꯤꯅꯦ ꯍꯥꯏꯕ ꯌꯥꯝ ꯍꯩꯔꯕꯅꯦ ꯍꯧꯖꯤꯛ ꯏꯆꯝꯆꯥꯗꯤ ꯀꯩꯗꯧꯕ ꯇꯨꯃꯤꯟ ꯂꯩꯔꯦ ꯀꯟꯇꯦꯟ ꯑꯣꯏꯔꯕꯅꯦ ꯑꯩꯁꯦ ꯀꯟꯇꯦꯟ ꯑꯣꯏꯔꯕꯅꯦ ꯁꯤꯗ ꯌꯦꯡꯕ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯅꯣꯏ ꯆꯦꯅꯦꯜꯗꯣ ꯑꯩꯈꯣꯏꯗꯤ ꯍꯦꯛ ꯂꯥꯛꯄꯒ ꯅꯣꯇꯤꯁ ꯊꯝꯃꯦꯕ ꯅꯣꯇꯤꯐꯤꯀꯦꯁꯟ ꯇꯦꯡ ꯍꯥꯏꯅ ꯂꯥꯛꯄꯒ ꯇꯛ ꯂꯥꯎꯅ ꯆꯪꯉ ꯑꯗꯨꯝ ꯌꯦꯡꯉꯦꯕ
좀 전에 돈 야해라 나니다. 많이 듣냐 에 아들 이거 약 그냥 하오. 빨리 사또 가지. 맞다 좀 싸하고 뭐 그럼. 연대. 이번 많이 해보라. năm sau sao đi qua? thiên cái bảo